음. 음. ꯃꯌꯥꯝ ꯑꯃꯅ ꯃꯄꯨꯝ ꯊꯣꯡꯕ ꯄꯨꯔꯛꯑꯣ ꯍꯥꯏ ꯑꯗꯨꯝ ꯈꯔ ꯃꯌꯥꯝ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯃ ꯆꯥꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯃꯁꯨ ꯁꯥꯎꯅꯗꯅꯕꯅꯦꯅ ꯄꯤꯛꯅ ꯁꯦꯝꯕꯁꯨ ꯅꯠꯇꯕ ꯃꯄꯨꯝꯁꯨ ꯅꯠꯇꯕ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯎꯅ ꯇꯧꯕꯤꯗꯣ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯀꯣꯛꯅꯕ ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠ ꯉꯥꯅꯨ ꯄꯨꯔꯛꯑꯕꯗ ꯉꯥꯅꯨ ꯊꯣꯡꯕ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯁꯤꯗ ꯄꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯣ ꯉꯥꯅꯨꯁꯦ ꯄꯥꯔꯠꯇ ꯉꯥꯛꯇꯅꯦ ꯂꯧꯔꯛꯑꯕꯅꯦ ꯐꯖꯕꯈꯩꯗꯣ ꯐꯖꯗꯕꯈꯩ ꯃꯇꯣꯡꯈꯩꯗꯨꯅ ꯑꯩꯈꯣꯏ ꯑꯍꯟꯈꯩ ꯄꯤꯖꯔꯝꯃꯦ ꯑꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯁꯤ ꯃꯐꯩ ꯆꯥꯅ ꯆꯥꯔꯁꯦ ꯉꯥꯅꯨ ꯃꯍꯤꯅꯦ ꯂꯥꯗ ꯆꯥꯕꯗꯧꯗꯣ ꯑꯩ ꯂꯥ ꯍꯦꯛꯄ ꯆꯠꯄ ꯀꯤꯔꯦꯕ ꯅꯍꯥꯟꯒꯤ ꯂꯤꯟ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯂꯤꯟꯗꯣ ꯃꯆꯥ ꯃꯁꯨ ꯑꯣꯏꯗꯤ ꯐꯕ ꯈꯨꯆꯥꯎ ꯑꯃꯅꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯍꯥꯞꯀꯦ ꯇꯧꯅꯤ ꯉꯥꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯕ ꯊꯣꯛꯄ ꯇꯜꯂꯕ ꯑꯣꯛꯁꯨ ꯑꯃꯨꯛ ꯌꯦꯡꯒꯦ ꯀꯂꯦꯖꯥ ꯍꯥꯎꯋꯦ ꯃꯁꯥꯁꯦ ꯌꯥꯝ ꯐꯩ ꯈꯨꯠ ꯑꯅꯤ ꯆꯪꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕ ꯏꯅꯥꯎꯄꯥꯅ ꯄꯤꯔꯛꯄ ꯉꯥꯅꯨꯗꯨꯅꯤ
啲學你咪嘅，有鍋。食得啫。Oke, 좀 짜내야 되나? 이런 데 방차 풍대디. 이 비디오다 이런 짜지 않는 시가 아홉 막 수고했네. Cũng hào đấy. Ủa mày to kìa.
ꯆꯥꯛ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝ ꯂꯣꯏ ꯐꯨꯗꯦꯔꯛꯀꯦ ꯉꯁꯤꯗꯤ ꯑꯂꯨꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ 시주 아일라지 좀 자득하지. Khá là đi tới em mà đấy. Đây vào bị ra đấy em. Một con nhiều thiệt kìa.
야. ꯑꯩ ꯌꯥꯎꯁꯪ ꯀꯣꯏꯕ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ ꯂꯩꯁꯥꯕꯤꯗꯣ ꯄꯩꯁꯥ ꯈꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯥꯞꯄꯝꯅꯦ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣ ꯂꯥꯁ ꯂꯣꯏꯕꯨꯛ ꯌꯦꯡꯕ ꯃꯤ ꯀꯥꯟꯅꯕ ꯈꯛꯇꯪꯅꯤꯀꯣ ꯁꯦ ꯈꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯥꯞꯄꯝꯅꯦ ꯑꯩ ꯌꯥꯎꯁꯪ ꯀꯣꯏꯕꯗ ꯂꯥꯛꯑꯅꯤ ꯗꯦꯠ 4 ꯈꯪꯗꯦ ꯗꯦꯠ 4, 5 ꯑꯗꯨꯋꯥꯏ ꯃꯅꯨꯡꯗ ꯑꯩ ꯈꯪꯒꯦꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄꯝꯃꯦ ꯆꯥꯎꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯅꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯉꯝꯕ ꯆꯥꯡ ꯑꯩꯁꯦ ꯄꯩꯁꯥ ꯊꯣꯛꯄ ꯃꯤ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯍꯥꯞꯄꯝꯗꯣꯏ ꯄꯩꯁꯥꯁꯤꯁꯨ ꯌꯨꯝꯗꯩ ꯂꯧꯕ ꯄꯩꯁꯥꯅꯦ ꯍꯥꯞꯄꯛꯇꯣꯏꯁꯦ ꯄꯣꯛꯇꯩ ꯍꯟꯗꯛ ꯃꯆꯥ ꯃꯆꯥ ꯆꯥꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯩꯅꯖꯗꯦꯕ ꯍꯥꯏꯗꯤ ꯄꯤꯁ ꯆꯥꯎꯅ ꯆꯥꯎꯅ ꯈꯛ ꯆꯤꯛꯄꯤꯗꯣ ꯑꯗꯨꯅ ꯐꯩꯌꯦꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯁꯥꯒ ꯁꯕꯃꯤꯠ ꯇꯧꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ